ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯧꯁꯤꯟꯅꯔꯛꯏ꯫ ꯃꯥꯔꯁꯟꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯐꯖꯅ ꯁꯤꯜ-ꯂꯥꯡꯗꯨꯅ ꯇꯧꯔꯝꯂꯒ ꯃꯊꯛꯇ ꯀꯥꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯕ ꯏꯀꯥꯏꯕꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯗꯤ ꯃꯅꯦꯗ ꯅꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯉꯔꯥꯡꯗꯒꯤ ꯀꯞꯄꯒꯤ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯃꯧꯗꯨꯕꯨ ꯄꯝꯂꯒ, "ꯅꯤꯅꯦ ꯑꯗꯨꯝ ꯎꯗꯧ ꯂꯩꯔꯁꯤꯗ ꯀꯩꯒꯤꯅꯣꯕ? ꯏꯃꯧꯅ ꯋꯥꯅ ꯀꯞꯂꯤꯗꯨꯕꯣ?" ꯍꯦꯟꯖꯥꯊꯣꯏꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯂꯛꯏ, ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ꯫ "ꯅꯤꯅꯦ, ꯑꯩ ꯅꯤꯅꯦ ꯂꯩꯇꯅ ꯇꯨꯝꯕ ꯍꯩꯇꯦ꯫ ꯅꯤꯅꯦꯗꯤ ꯑꯩꯒꯤ ꯏꯁꯩꯁꯨ ꯁꯛꯇꯦ, ꯀꯧꯁꯨ ꯀꯧꯔꯛꯇꯦ, ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ꯫ ꯅꯤꯅꯦ, ꯑꯩꯒ ꯆꯠꯁꯦ." ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯣ ꯈꯪꯖꯤꯟꯗꯨꯅ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ "ꯅꯤꯅꯦꯅꯦ ꯊꯕꯛ ꯂꯩꯔꯤꯌꯦ, ꯂꯣꯏꯔꯒ ꯅꯪꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯄꯥꯝꯕ ꯁꯅꯥꯄꯣꯠ, ꯑꯆꯥꯄꯣꯠ ꯂꯣꯏꯅ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯀꯞꯂꯝꯒꯅꯨ, ꯃꯃꯥꯗ ꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯝꯒꯅꯨ꯫ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯂꯝ ꯍꯦꯜꯂꯗꯤ ꯅꯤꯅꯦꯅ ꯃꯁꯛꯁꯨ ꯊꯤꯖꯤꯜꯂꯤ, ꯕꯨꯠꯁꯨ ꯂꯥꯛꯑꯒ ꯑꯉꯥꯡ ꯆꯥꯊꯣꯛꯏ ꯍꯥꯏꯕꯗꯣ." "ꯅꯤꯅꯦ, ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ?" "ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯪ ꯃꯃꯥ, ꯕꯨꯕꯣꯛ, ꯅꯤꯅꯦ ꯍꯣꯏꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯅꯤꯅꯦ ꯂꯥꯛꯄ ꯉꯥꯏꯔꯝꯃꯣ, ꯅꯤꯡꯉꯥꯏ ꯇꯧꯗꯅ." ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯇꯧꯗꯨꯅ ꯆꯥꯅꯕꯁꯤꯡꯗꯨ ꯍꯦꯟꯖꯥꯊꯣꯏꯕꯤꯗ ꯏꯟꯗꯨꯅ ꯄꯤꯖꯕꯤ꯫ ꯑꯇꯩ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩꯔꯕꯁꯨ ꯃꯃꯧꯗꯣ ꯉꯔꯥꯡꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯔꯤꯝꯇ ꯆꯥꯎꯊꯛꯎ ꯌꯥꯔꯝꯃꯣꯏ ꯈꯪꯕꯅꯅꯤ꯫ ꯆꯥꯅꯕꯁꯤꯡꯗꯨ ꯄꯤꯖꯕ ꯂꯣꯏꯔꯕꯗ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯀꯣꯀꯣꯃꯦꯂꯣꯟ ꯊꯥꯔꯒ ꯐꯃꯨꯡꯗꯨꯗ ꯊꯝꯗꯨꯅ ꯌꯦꯡꯍꯜꯂꯒ ꯊꯝꯃꯤ꯫ ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯍꯟꯗꯛꯇꯤ ꯃꯔꯩ ꯇꯧꯔꯛꯇꯦ꯫ ꯔꯥꯅꯤꯗꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯁꯛꯇꯝꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ, ꯅꯨꯡꯁꯤꯅ ꯏꯉꯥꯎ ꯉꯥꯎꯅ ꯇꯍꯧꯖꯔꯛꯄꯅꯤ꯫ ꯂꯣꯟꯅ ꯑꯋꯥꯕ ꯈꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯕꯤꯅꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕꯗ ꯃꯌꯥꯝꯗꯣ ꯃꯍꯩ ꯃꯍꯩ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ, ꯅꯤꯡꯊꯤ, ꯔꯥꯅꯤ, ꯍꯦꯟꯖꯥꯊꯣꯏꯕꯤ, ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯈꯣꯏ 5ꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯔꯥꯅꯤꯗꯣ ꯃꯆꯥꯅꯨꯄꯤꯗ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ ꯀꯞꯄꯗꯤ ꯀꯞꯇꯦ꯫ ꯃꯆꯥꯅꯨꯄꯤꯗꯣ ꯋꯥꯈꯜ ꯍꯦꯟꯅ ꯁꯣꯟꯊꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯌꯥꯅ 3ꯂꯛ ꯆꯤꯛꯇꯨꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤ, ꯅꯨꯡꯁꯤꯅꯁꯨ ꯅꯥꯟꯊꯕꯤꯗꯨꯅ, "ꯆꯥꯗꯣꯝꯕꯤ, ꯅꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯀꯣ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯐ ꯐꯠꯇ ꯇꯥꯅꯧ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯔꯒ ꯄꯪꯈꯨꯝꯗ ꯈꯨꯝꯒꯅꯨ꯫ ꯌꯥꯅꯤꯡꯗꯕ, ꯁꯥꯎꯅꯤꯡꯕ ꯐꯅ ꯂꯩꯔꯕꯁꯨ ꯏꯔꯦꯟꯖꯅ ꯇꯞꯅ ꯏꯪꯅ ꯒ꯭ꯌꯥꯟ ताना ꯍꯥꯏꯅꯧ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯂꯣꯠꯁꯤꯟꯕꯗꯣ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯁꯥꯎꯔꯒ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒ ꯃꯤꯅ ꯀꯧꯉꯥꯡ ꯈꯨꯝꯗꯕꯗꯣ ꯁꯤꯗꯗꯤ ꯌꯥꯗꯦꯀꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯑꯐꯕ, ꯏꯃꯥ ꯏꯅꯝꯃ ꯇꯥꯃꯣꯅ ꯍꯥꯏꯕꯤ ꯏꯟꯕꯤ ꯑꯐꯕ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ." "ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯊꯣꯛꯑꯒꯦ꯫ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨꯀꯣ." ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯅꯤꯡꯊꯤꯁꯨ ꯃꯆꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯗꯨꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯄꯝꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯒ ꯃꯥꯒ ꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯏ꯫ ꯀꯟꯅ ꯊꯥꯕ ꯅꯠꯇꯦ, ꯎꯏꯅꯗꯨꯅ ꯐꯨꯕꯅꯤ꯫ ꯅꯪ ꯆꯍꯤ 2-3ꯃꯨꯛꯁꯤꯕꯨ ꯅꯋꯥꯅ ꯄꯥꯎ ꯑꯃꯠꯇ ꯍꯦꯛ ꯇꯥꯍꯟꯗꯈꯩ ꯂꯣꯠꯂꯒ ꯍꯨꯔꯥꯜꯂꯒ ꯂꯨꯍꯣꯡꯉꯝꯕ ꯅꯪ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, "ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯈꯤꯗꯕꯩꯅꯦ." "ꯌꯥꯔꯣꯏ, ꯅꯪꯗꯤ ꯌꯥꯔꯣꯏꯕ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥ ꯑꯗꯨꯝ ꯂꯣꯠꯄꯅꯤ ꯅꯪ꯫ ꯑꯩꯅꯇꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯛꯄꯩ ꯋꯥꯅꯤ꯫ ꯅꯪꯅꯗꯤ ꯑꯩꯁꯦ ꯏꯟꯊꯣꯛꯄꯤꯕꯅꯤ꯫ ꯑꯩꯅ ꯊꯤꯔꯛꯑꯝꯗ꯭ꯔꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯩ ꯀꯥꯎꯊꯣꯛꯄꯤꯔꯝꯃꯅꯤ꯫ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯒ ꯑꯩꯅ ꯅꯪꯕꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯂꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯁꯣꯏꯔꯤ ꯏꯕꯦꯝꯃ꯫ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯄꯨꯜꯂꯗꯧꯅꯤ꯫ ꯂꯨꯍꯣꯡꯉꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ꯫ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯧꯅꯦꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯉꯥꯡꯅ ꯅꯤꯅꯦ ꯁꯣꯟꯕꯗ ꯌꯥꯝꯁꯨ ꯆꯥꯎꯔ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯅꯒ ꯄꯝꯒꯦ ꯌꯥꯗ꯭ꯔꯦ, ꯃꯁꯛ ꯈꯪꯗꯕꯩ." "ꯌꯥꯝ ꯁꯤꯡꯕꯅꯤ꯫ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯃꯁꯥꯗꯤ ꯇꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯐꯥꯎ ꯑꯃꯠꯇ ꯁꯣꯛꯀꯦ ꯌꯥꯗꯕꯅꯤ꯫ ꯃꯔꯩ ꯐꯠꯈꯤꯗ꯭ꯔꯕ? ꯑꯗꯣ ꯅꯣꯏ ꯏꯅꯝꯃꯅ ꯅꯪꯅ ꯂꯨꯍꯣꯡꯉꯤꯁꯦ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖꯅꯤ ꯍꯥꯏꯌꯦ꯫ ꯅꯪꯒ ꯅꯨꯡꯁꯤꯅꯖꯕꯁꯨ ꯅꯠꯇꯦ ꯍꯥꯏ꯫ ꯑꯩꯁꯨ ꯉꯔꯥꯡ ꯈꯟꯕꯅꯤ, ꯅꯪꯅꯕꯨ ꯀꯥꯏꯗꯩ ꯅꯨꯄꯥ ꯀꯣꯏꯔꯝꯗꯣꯏꯅꯣꯅ꯫ ꯇꯣꯝꯊꯤꯟ ꯍꯥꯏꯔ ꯅꯪꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯕꯤꯈꯤꯗꯦ." "ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯍꯧꯕ ꯅꯠꯇꯦꯗ꯫ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯅꯣꯡꯃ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯪꯉꯣꯟꯗ ꯂꯤꯕꯤꯒꯦ꯫ ꯅꯪ ꯅꯨꯄꯥꯒ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯂꯩꯃꯤꯟꯅꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ꯭ꯔꯣ?" "ꯌꯥꯝꯕꯨꯡꯗꯤ ꯈꯪꯗꯦ꯫
Imasibude yam phaye isansu babungsu khangdri ado aigidi imasige icanga pharadi yarida ngarang da luhongda ngairi midi yambung yokriko imane ipuroibada nang ma sisina ba phatte haibe kawbani thoihenbi laisi henbi bu konchinduna nungsina hairi phagi dawbani aigi tanungsibi matam kuina dagi leirakpa nangi awaba mayamdo anauba punchi da khongda ba hawbasidagi pungkok kokjaru anauba yumban punchi sidadi nungayai phaba napuroibana nemna luna chana nungsina tawbi laibak yam phabi maudo oiro sakhangdaba mase nangidi thawaigi lengdrab mapuni punchigi ning thorel oigadawrini nangna magi marom thuptana hingdawbani aduna napuroibagi thamoibu khudum sanchina bohano panganuko nachanu panu piga yaudana nangdane amta mapung phana watta padana nungai ni hingoba ai nangna nungai na leibado yam yengningi laisi hen bisu mathadagi maruptu bu lauthokduna pirangdu nungsina daithokpi nangna ibu thamoi sengna marup amagam nungsibiba amadi aina sunangbu thamoi sengna asengba marupgam nungsiba makta oirabadi nangna piriba borsingse lemna makphangba oijage thohen bisu matamdude asum haujilakpana kuina leithokpa yadraduna thoklakle laisi hen bitung induna chatninglabasu upai leitabana mafi marol hongduna charambage achaiba singdu loishilli atenba mikup kharada khanghaudana oikiba matausing thamoiduna adukki matiksu tathikri kauthokpa ngamdaba haibasina punchigi asoiba oirabasu karamnadi kaugani masamake thawaidagi suhena nungsizabido mapunchigi nisagi mahau tangdriba mana ngasidi nisagi ipakta iraknari ngamladrani machina nupi mabu kauthokpa teresta kaduna thariba phamdudha phamthai makuta wine bottle adumasu pairi thohenbina thamlakpa status tuni henkre thawai chakpa hanjin yengi chaina do phanglabasu yengi saktamdo nungsina soli chakna nungsina sagai onkri mapu pankri khangna kaigino aina nangi wakhalda khalise nangbu sum nushiraga leirise aigi nungsibada nangna ayaba biduna chatkiba nungsilambi sunatabasida karigino nangbu aitagi oiningbana leitapam khangdrise nangna mahi maya isu kalise kaigino saktamdubu yengna makha tari nangi ayaba yaudana nangpu sapu tawduna inakta nangbu thambagi pangkal iphamda leite miyamna hai aisi nupa thokte nupi macha mabu namduna aigi oiba ngamde haina adubu aidi nangbo apamba mihauba khaktamak natte thamoi singna nungsizabani nangna awabagi maithong khajik langshin khibada aini hena wabani nangi pirang ugadabagi saru awaba listing mayok na chagi aina wabadi wasanu adubu nangna wabadi ayeng pangamlo nangi harau nungai bagi minok mangdanaba labna nangbu sinachagi nangbu lona nungsizagi masigidi anam kale haiduna nangi thamoiduna warobino ningsing lai haukiba matamgi atenba mikup khara thohen bichanu Caroline do wari tauri Carolina aidi 12 se hekloibaga mapalamda hospitality management tamba chatladabani chanuna mapalamda chatrasu haujikti manipur dasu institute aphaba miyam ama leirabanida adui suibema manipur ga outside ka sa tolopdagi adudai tambada phangba facility dagi tamkhai hena khenabani aidi naha oiringai tanbe yaba tanchin hauraga khara leiraga ne company link khatana business atei dei me ama matauge khalini nangna haidu susome manipur gidi thabaka tolokpa yam chanade ado laisi hen bidi kai tam doi chano khangde ashimana ne tumin angaubi oi kai wai kari pamino su khangde aidi masya punde yadabi pulli ba haiduni nungsi dabana dolan sidagi intharaga haning ba haidu he yawi thoihen bi tumin tarambani Caroline da set on chilaktuna kaino Caroline nangna swaida praplaga mi khanana basilise nangna ngangi wado nathanda taba yabra yengo mirol gango tinaribana manabi duda adumai khalaga nangna manabi thamoi singba kayam phangni kaina tawja sarino nasaktu ka pakte bema wahai sika ka haiduna jingduna pokre thohen bina chanu sumatung inaki
ngasi khakta natte adum tauba ayamba matamda makhoi ahumgi maribu tatnaba hotnabasi Caroline soiba yadraba mathau amagam tauri Laisi hen bina kam dauri girls ki washroom dugi mapan oirapna space khara lairibaduda mabuk paishin duna phamthai atai missing hauduna ayet papiba pamdabagi mathanda lakpani mabuk to nabana su karino matauri makok tu sungawbada kainom tauri aduba yamna wana khangduna thoklai class 11 gi room do landuna lakpada amuk su mabuk to khangna nari as aidi kamai tawne kok seling ba phongamtre kananom tala adi phanida tumin leptuna leibani achat awak sing dugi mateng deni rudi luna punba khaktada wangang nani atopa miyoi singdadi kawngang tuna mateng lauba mangamde matang chana bani haigadra natraga nupi dugi khongthang pa mikup khuding sena jabani haisira tomthen nupi magi manakta yamna thuna changshilai sukliba awaba khangba maithongdo manadi irailai na khangba ngamki praprap changshilakduna Leishenbe kaidorage Laisi henbido atai ka hairuradi marup amagum tomthindana comfortable kharadi oijai stomach pain chu tauri kok sunga unbagi chatpa ngamdre khong thangbadani hele naba aduga kok ngawbaso ai hab tawra natraga mother gaura karamba tawge nangna pama tawge ngahak pothadradi yararoi nang thoyen bi hoidom da kobigera kaurge nang sida ngaktang theijilaga lengdabi leiramuko ai nangi sing supurake wahai se hairamduna sencha chatki taha mataudo laisi henbidi mabuk nabado khangna bohonabada kanana kari yengba sangludi makokdo sungawbada karino matawrabani tomthen koithi thirai thohenbi chanudo nupi siga toina pulli khangbana thohenbi deski lairik paduna leirami tomthen sordo thabet honduna thohenbi thohenbi su tomthen de yenglai kai haige bai class 11 gi section C gi mapanda leshi henbida stomach pain ga makok ga ngawai na tawra lehawi nangam da lakbiyo hayawi thohenbi paramba deski lairik to phau khumsilamdi hathu tomthen da wa phau hairamda sencha chatki tomthen chu lairik to upsin duna thambirami khumjinbadi khumsilamdi loiraduna masu kumlai uri nupi duna wana lairibado thohenbi manakta praprap sangshin duna sambiraga washroom chatkesu ekoi horamba yadro nang shiriba laose ai soge chatpa ngamgadro natraga mem kaura ihani da kaudrasu matung dinya sumaina thanda chatkanu ko tusin khosin dana sokpaladi kamdawne kashu dawroida nang teski pharaktre haibatu da horamdabani thohenbina samduna laisi henbibu classroom tamna pushin biraktuna bench da phamlaga makhut amana bench to upsinduna hiphalli magi school bag tugi mathakta yaurakpa ising bottle do lokthokduna rumal da khara hairaga tapna su thombi chanu su sangshilai madi khanghaude adubu ising tharambaduda hanglai changsinduna laisi henbe kaidorage thohenbi do khara sawningba mana chanu da yenglai adubu wadi makha tadre sanakhiba wari tongnakribado laisi henbigi matangda oibana chanu su sangshilakduna nakal amaromda phammi laisi henbina mayai thangli masu laisi henbigi mananganda tapna nanbiduna laisi henbe kok ngawbro kaidorino laisi henbisu mamai tu non khalaktuna tapna khombi kok sungawba stomach pain chu tawshilai adudi tumin hipaga potharo horen oja changla asu ekoi haibirage ihanida tes pharakta baimandana ojana muknung shiroi adugi bo kaino nang nahan khe edom yauri dudi migi khangano nasana maruni phajana hipaga potharo notes kai ka do thoyen bi bani na loisilage nang class loidri phau hipo class ohum khak ngai dana nang ngam dra swairo ai oja da se piseloge hairake break matam loi gadaba minute to khara khakta mangai shilaklabani tanja duda tomthen makhutta cherang khara chawba achapat ngakta yawba ama paiduna changlai nupi du ki manglom da laktuna cherang khawdopi nangna ko ngawe haido hei mahi se thakchilu nungsa ga sagalak pasida tawrini nang di chaksu kaisu saragala amoi chakhaw hangladi pungna basu henbani aina purai sidagi nangna chaning ba khalaga chasilo
Nasasu khara kankhanaba. Laisi hen bitom thinba yengduna itap tapna khummi. Thank you. Aina pigadabada nangna oina pisile. Hai mahi sikhak lauge. Atai di yarani nang chajaruro. Is. Hayeng nangna thabaka chawna tawrakanda. Aina su panghandawa mateng apama pihandawa yam leirida. Noi ahumgi nina leirakpani puna chaminaro. Thohen bina nakandagi. Noi haiba watcha. Pakta yadabagi paksilambon thongman kreda. Tom thinnoktuna. Natte. Babla na khanbino. Jumna anaba mi dahana priority pibiwani. Noi ahumgi ni. Adude ishu thoge. Hairam duna thokre. Ma leirabadi ikai wai chararoi khanduna. Laisi henbi tom thinbu icham chamba marukum khalli. Ahenba wakhalso thoina nongmata khanjeludi. Pirakpa achapottusu marup ama oina lautrabadi phajatre khanduna lauhobani. Tom thin thokhibaga lauthoklam bahai mahido handuna amuk chekhaududa hapchinki. Thohen bina. Kain tawriduba. Mina dehydration tawni tha ona piramaga hapchiliduba. Ai kain thakningdi. Noi lauthoga thakdo. Ai ngaktang hipke. Class back in. Paikhomba loya hankibaga Martian makhada kumlai. Ningthem sumayai kaduda TV yengduna phamlammi. Coffee cup amasu thakna mapagi naktala inupadusu. Ningthemna. Kay hainingge ne sananangbo. Martian mapagi nakta phamthaduna. Babo, ai project amagi mapalamda matam khara leirudaba yadre. Kayam luba project no. Nangna sa chattaba sungyamag yadabra. Chattaba yade hairagana. Kanaga kaidawai chatke khaliba. Achoba project ni. Sise mai paklabadi. Achoba senpham ama phangadoini. Chatpadi aige assistant manager duga chatkani. Adum thori kai phai. Ngaiko. Chatpu chatle, chatpu chatri. Phajana gyan tana khalna kisiko. Ngarang talak pi emotion na sunungai bahawnadi. Selgi ajin mathoin leiba sunati. Naha oringai tanchin bayaba. Lepsin bayaba lepsin kadabani hairabaso. Matang matam chadaba thabakti ipadi pamde. Pabo, mana kashinungai da phangthok tabra haina dikhali. Ai yaudravadi asuk sawa project se. Mai paktradi yang mangjani. Hoini, aduboba, khanakisi. Haujik yang wali. Mangani chakauba, thagi mapam chakauba. Nangna mapalamda haujik chatkhiba haibase. Iya de haidana. Marai yelaktravasu imongna nungairoi.